अहानबदा मरुओइबा पाउ कइनो मनिंग टिंगाई खुलेंदा कुकी मिलिटेंट सिंगा वलेस वॉलंटियर्स सिंगा कन्मोंगदा कापनाक्रे AR ना मैटे अनि फारुबदगी अचौबा इरांग थोक्रे कोना थादोक्रे मरिंग नुपी अमा हाकिबबु मरिंग लुप सिंगना यामना कंदा कंडेम तौरक्ले UN सिना नगा ताबा लम खुदिंगदा हयंग अयो पुंग तरुक्तगी नुमिदांग वायरम पुंग तरुक फावा टोटल शटडाउन कौक्रे ट्रक अहुम मई थाबगी थौदोक मरी लेदना मियोय 18 फाबबु यानिंगदब उत्तुना हयेंगदगी इम्फाल दिमापुर लंबी मतम कक्तना बंद कौक्रे नॉर्थ ईस्ट विंडो टीवी ने संदोक सरिबा नुमिदांगी पाउमिंग ताबिरिबा सिंबु चन माइबामना खुरुमजरी हौजिक पाउ संतोना पिजरी ngasi ayu pung 8:30 muk taba matamda Vishnupur district ka tainaba Kangpopi district ki wungte chiru khungi mathakta leiba tingkai khulenda akan mamoongda khulai matik chana paiba kuki militant singa village volunteer singa khut thokna kre thodok aduda khun ngaktuna leiba maitei ani sokhibaga loinena militant singi marakta su asok aban nanglamba yai hari kuki militant singa volunteer singa khut thokna re tabaga mafam aduda Assam Rifles sangsilakpa matamda kainogi mathakta leiba याइनेम चिंखोंगी लंबीदा नुपी सिंह पोदुना लाकपा ड्राइवर अने अमदे खुनगाक्तुना लेबा मिचम अमा यावना आसाम राइफल्सना फादुना पुखी तुंगदा ड्राइवर अनी थादोरक्लबा मथुंग अमना आसाम राइफल्सना पुदुना चटख्रे ताबगा माइके अदोंगी यामलबा नुपी सिंहना बुंगटे चुरुगी सिंखोंगदा आसाम राइफल्स की गाड़ी सिंह थत्तुना थमकी अमदे फाकिबा मिचम अदु कंडीशन यावदना थादोरकदबनी हाइना मसिंग यामलबा नुपी सिंहना ngaiduna leiki kaina thangda Assam Rifles ki commandant pung ahum tarakpa matamda VJYM ki ex president Varis Sharma ga lonina KLASA kaino gi lampakta nupi sing amadi imung manungi mioi singda sinaram ki bani thodok adu ki matangda Varis Sharma na haiki faruba mioi sing ase lalhoba sunate leibak ngak na ba chongthok sarakpa michamni जिंगाक से नवले जब मिनी तो मुझे लालो कुछ नते कैप्टन नते आतंकवादी से नते कैम नते अगर मधुगी तो तोरगा सार मशीन तंगी का तो भी कॉपियो और हाई तरह अदु दुगा फना कुइना कोई से वारी से लेखाई ताबंगम दे दुगा जिसे इसाम तो कितंग कोई की धमकी धरांगी ने तो कुकुम्बा तोरे तो लास्ट हाइनरी से मोई मी फाजन बखर लई माले अदु थादो लो नोई मी से सबके माइ तौना अइंगोंदा सुवे म तौगली आबिदि अदुम भक्ति तौगा आंग से आई गाड़ी हापचलगा आई चमिनरिबा आई स्टेट की आई मोन पीबीबा आई स्पोर्ट टीम सिना सुनदंग यखोई मरी मंगा खतनी आयामदि मोइना लोइना कोई मनिंग ममांग चपगा थोले अदुगा कोई स्टेट की ना यावसना आ याव कोई मंगा ख आंग से थार तरु कोई तरु खकने कोई लाइजा थौदोक अदुगा मरी लेनेना कइनो ग्राम पंचायत की प्रधान nganगom सोबनाना मरिक चुंबा वाफम थमलकले कइनो ग्राम पंचायत की मनुसिदा की लालौबा सिंगसा लंदारकदा ngaksariba isa amabu akoi imang maktadagi driver ani ga isa nupasi ga pubi hi baneba ada driver ani se ngang siga phaba kansida khoina haeba akoi thadu o hai kanse mai hai ima minute 15 minutes katang ngai biu thadok sage na haire adu khoi se phare adu di am shanti wen khoi 15 minutes se ngai 15 minutes se hek loira kan da khoina minute ranga sure noi thadu hai kan da ima thadu ge na haire adu ga last ta moi se leisan gra kan da makhut ba sa khara sign tong nei khoi su sing nei ba makhut ba sa khara sign tong nei kai doi no na khoi se nupi sing je khoi inau sing si khoi chen chen la ga yeng kan si da angang driver ani se thadara ma kan si da angang ibungo sina pura kan gypsy si da jing si da ba thau khoi se tana ba ne ba khoi su thura ga bok tu ba yaure ba almai taw tana cha ki ba si da gi di akoi na selak ko matam da kaino ayok maningi wainem jinghong si da moi gi gari achau ba ni se khama le ram ba ne ba dai di khoi na moi se loi koi chal le ba akoi angang se piu na tra ga di noi gari se chat pa yar we na khoi na mo khoi se ko tha jala khoi ni pi meam se ni hip chal la ko chal ga tham ba ne ba mai mathang akoi nu pi sing se lam da gi ba yok chan bi re ba nuksi ba da gi isa se khoi nuksi ba gi kai gi no hai di akoi gi lam kan jana ba na ja ba isa bu moi na phara ga pu gi ba hai ba se khoi du sam pen se da ba imang mak da gi pu gi ba se ibudong bakang muna
Sakangdaba Singna Kaibi Hekak Mapanda Miatina Hatpikraba, Maring Furuki Micham Nubi, Lucy Maring Jay Yankaitare Lom Surabi, Missy Asida Jenaba Mio Sing Pungni Funipani Manunda, Marilenaba Authority na Putokpio, Lambida Chatpa Kuki Furup Nataba, Travel Nupi Sing Loina Hatlabadi, Manipurda Ing Tapa Tangdu Leitaba Matau Karana Purakani Haina, Maring Napuya, Yinglamgi President, Hoinu Charangana, Pendaba Fongdokre. Manipur Press Club Tapang Tokiba Pawgimi from Amada Hoinu Charangana Hai, Masak Maming Leifam Kangdringai mi Amabu Panghata Hatkadra, Masina Manipurda Tokleba Irang Asigi Warishin Puraktuna Ing Tapa, Tangdu Leitaba Landam Amapurapa Oitokloi, Loinana Ing Tapa Pamba Kangbun Asigumatam Tiraba Tawang Asi Jata Bahuna De, Manipurda Ladiba Hanakipun Sida Hanjin Hanpa Pamba, CSO Singna Todok Asigi Matanda Kandem Tawio, Lamdam Sida Maring Furup Asi Matam Sana Kunda Leitaduna Tengnobal, Chandel Naching Batongan Tongan Mamafam Singda Kundaduna Lady Bani, Asugumba Tamtiraba Todok Asi Tasena Tamosona Nuaitaba Fawi, Mibu Asok Satina Hatpa Asi Tamosoe, Ing Signalizaba Mamba Maring Furupni Haiki. The victim, who went missing from her home at Games Village since 7 a.m. on 15 July 2023, was killed in spite of having herself identified as belonging to Maring Naga tribe, which every community in Manipur knows is maintaining neutrality in the present Meitei-Kuki conflict of Manipur. This information was provided to her relatives through mobile phone by a person. The said person was among the people in whose custody the victim was kept before being killed. Maring Students Union ki President Sondron Dangsawan Hai, Lucy Maringi Mihat Asida January Bamio Sing Putokpio, Karigumba Achumba Putok Pidaba Tarabadi, United Naga Council da Wakat Bagalunina, Makal Maka Kayagi Kongzang Sing Leptana Jang Silagani, Togliba Togdog Asina Tampakta Labada Ikoi Kudong Tiningai Oibaki Fibam da Lakle, Hauzik Togliba Kanglufki Irang Asida Tumina Labor Pamzaba, Maring Naga Tribe Sing da Yahanaba Honabigano Haiki. Mama ako ina, yung people minong sila ito na hat bahay kasi ko yam noise de. Miwa ba ko, sa di ba makay yung sing sing sa di sing ko kini har hapira de. Ako Manipur lang si kam inta ko pa ni. Ako na ko yung piya ma ko yam noise de, masing maghodok kasi ni mo hat pa sa jam sa kin hat kasi ko yam noise de. Ako na ako hayang di haw na ako just company masing culprit sing sing pangri pa bahay na kasi ISC de ko. United Naga Council UNC Nangarang July Taramangada, Maring Nupi Amabu Imphal East District Saw Bungi Mafam Amada, Mioi Karana, Hat Kiba Taudopu Akan Mamaong da Kandem Taukre Lunina, Maraleza the Binupi Asibo Hat Kibagi Achumbab. Pongni Funipani Manunda Fangan Gadabani Haina Taksilakli, Taudok Asibo Yaning the Bafong Dr. Haying July Tarataraki Pung Tarutagi, Numidang Waram Pung Taruk Faba. Manipur gi naga taba mafam khuding magda total shutdown tawgani haina lautokre UNC gi Information and Publicity Wing na thadrok pachirol amana hai Lucy Maring Kobi Chandel District Palel gi Balaram Khundagi nupi asi hat khibada angakpa fangna nungai deba fawi mak maira paibi singna namduna fakibani aduga Handak the same kiba Meitegi Luf Amada Sinakibani Hari, Taudok Asi Manipur government Haksina Laugadabani Haraduna UNC gi Vice President and Gonmei Bazan Nahai. Aningba Amaga Lunina Hatkraba Lucy Maringi Mihata Jenaba Singh Naga Customary Logi Matung Inamatik Jana Justice Fangangadabani Maite Organization Singh Su Chap Manana Responsibility Pugadabani Haki. Condemns such barbaric acts committed on innocent Nagas despite knowing her identity as Naga. As a mark of our resentment for the brutal murder and tribute to innocent victim, Mrs. Lucy Marin, a 12-hour total shutdown will be observed in all the Naga areas in the state of Manipur from 6 a.m. to 6 p.m. on Monday, 17 July 2023. In the event of not fulfilling our demands within 48 hours, further course of action will be initiated. Sakangdaba Singnangarang Sekmai Police Station na Konba Sekmai Kangzibungda gas cylinder puba tata truck ahum mai thakiba kamari ledina combined force na fakiba maralai taba mioi tara mapan nga sinubidang fawada thadorak trabadi Imphal Dimapur lambi matam kaktana thingzilagani haina lauthokre
Coordinating Committee of Awang Sekmai and Kangla Tombi Kanbaluf Amadi, Awang Sekmai gi Kunja Sinangasi Sekmai Ketel Dangarang Fakiba, Maraleza Jabamio Taramapan Tadu Haiduna, Coordinating Committee Amadi Awang Sekmai gi Kunja Singna protest Rabamatunda, Manipur Lengak Nangasi Numidang Fawada Fazan Kribamio Sing, Condition Amata Yaudana Tadrok Trabadi, Infal Dimapur Lambi Hayindagi, Matam Kaktan Tingzilagani Haina Waref Lauduna, Hayindagi Matam Kaktan Bantauragani Haina Lautokibani. 파그리바 에코기 지는 이차싱 나우싱 시부 샷담때 야우다나 컨디션남때 야우다나 하도필 우 하이다나 सरकार이 मफमदा 에코기 미디어기 트루다 하이제리베세 마시다 가리금바 सरकारना 하도필ꯛतबा तारबदि 하이engदगी हौना 에코이 हौजिक हाइजेगिबा अवांग सिमाय एन कंगला तुंबी कन्बा लुक की कोऑर्डिनेटिंग कमिटी असिगा अखोई माइरा पाई हाइजे बतारे नुपी लुक सिगा पुल्लगा अखोई ये एरिया सिदा हयेंदगी मतम कक्तना बन तौरनी ना अखोई यामना थुना थादोपिरगदी अखोई कसी तौजरो अदुबो थादोपिरक्तबा तारदी अखोई हयेंदगी हौना बन तौजरनी Thaudok asiga mari lenina khongjang sangsiliba singi mahut sinduna haurongbam baruna na hakibada ngarang ayupung nipan lom taba matamda sakhangdaba singna sekmai bottling plant dagi puthorapa gas puba tata truck ahum mai thakibadu khunja singa karigo mahiram amatada mari lenade mai thakraba matung numidang wairang pung manga rom tabada Manipur Police amadi Central Paramilitary Force ki apunba kangbu amana kangjebung gi akoibada leiba mara leizadaba angang ahal kaya fazin kiba thawang ase awang sekmai gi khunja singna yaba ngamloi athuba matamda Manipur lengakna condition amata yaudana thadok pirako karigumba makhoi taramapan ngasi thadorok trabadi hayengdagi Imphal Dimapur matam kaktana thingzinaba waref laure haki Marang tang taramanga sida ayuki pung nipan gi swaida masak khangdabo kharana awang sekmai mayai laikai hairiba jaga sida gari ahum kusan bir lamlaga pung nipan mai thaiwaida masak khangdaba singna gari ahum ji mai thabiraga thambiramba loina na aikoigi mara laijadraba khungangi isa inau ibung ipasing maya mamabu maran suklai leitana marangi nungdangwai gi pung mari makhai sida phabi khirba mara leitraba ibung ipasing asibu tekta kaidana asoyangam yaudana thadopiro haibagi pandamda ngasi sengmai bazar sida haunaruba leitana laikai sigi imai ben isininau maya mama tholole hairaga hauji khawba nungju nungsa maraksida awana thidana makhoida butia takaidana thadolabadi haibagi kholaw loinana aikhoije punjabani laitaba me khudakta laitaba me condition amata yaudana laitaba me phaba laitaba me phaba laitaba me khudakta Sekmai ACG Manungda Nongna Sagadoriba prefabricated house ki mafam sing Social Welfare Minister S. Digo Amadi Imphal West DC staff Singapore na chatuna yengsingkre how kiba me ahumdagi hauduna Manipurda thokliba Kanglof anigi irang asina maram oiraga mayum makai maina tumna thadokuna lanjan raklaba mioi singna lainanaba prefabricated house sagadoriba mafam sing loitang kunau spinning mill amadi truck terminus ki mafam sing Minister S. Dingo masa yauna maru oiba mioi singalone na yengsin khongchet amangasi sekmai ACG mafam sing da chatkre khongsat aduga mari leinana Social Welfare Minister S. Dingo na phongdo kibada ngasi leiba ki luraba tanfam asida Manipur miyam na laurakpa thodang khudingmakta mang thana chatuna thona fana lepkani amadi matam leiba kibikta miyam ga khusam na duna thawak dawgani haina sumhakna phongdorakle thogleba irang asina hauzik fawda sekmai ACG manung chanba mafam singda punna yum chama homfura maina tumna thadokjuna amang ata thokraba mioi singi lainanaba mafam sanaba honabada angaba thakta honaduna athuba matamda prefabricated housing saba hauragani amadi sagadoriba yum sing asida sekmagi miyam nasu constructive suggestion pibiu hainasu apel tauke
Manipur lenga ki Commissioner Home T Ranjit Singh hana leiba ki thabak toba thomi sing yauna state sigi miyam da wangang bada hauzik lediba law and order ki fibam hena sokhan gada ba maong da ngangdana ba section wa thamlakli July 13 da thokiba notification amada Commissioner Home nang hangalakli badudi kanagumba miyoi amagi natroga kangluf amagi mayokda target tawduna loan ama natroga amada wangang bada yengtiba Wangang yauba thajanadaba wakal tanadaba fibam thokanba amadi leidiba fibam asibu hena pasil handaba yaba aranba pau tonga santokpa miyoi amabu natroga kangluf amabu sawanba kaihoba amadi insinba wangang ngangdanaba apel tawrakli Mar Drive atay kangluf amataga punde makoidi sahi lisang sina leizaraklaba masagi sakdam Mar Mizo oina matam pumna makta leikani haina lauthokre wafamasi July 13 dagi 15 faba Chorchanpurgi Rengkai da leiba Mar Drive ki khwaidagi chawba luf oiriba Mar Inpuigi General Headquarter da famkiba Special Assembly na laukiba warif ni haina Mar Inpuigi Information and Publicity Department ki Secretary na thadrokpa declaration ki cherol amana hari Special Assembly aduna warif ahum lauki Ahan bada hauzik satariba Mar Mizo Kuki Amadi Zomi gi Manipur dagi Tokhaiba administration gi iho ase mapung fana sawale Mar Inpuina political movement asigi pandam fangnaba mathauta ba khudimag tauna ba waref laure hari ani subada birena luchingba Manipur lengak maitei lipun arambai tengkol amasung makhoibu mateng pangba pumna makpo kangluf amabu loishinaba amasung political amadi human crisis thokhanduna zomiyambu teng na hatnaba miyoi bagi nattaba pandam fangnaba khwanababu akanba maongda condemn tawi hari ahum subada hauziki singna ningai oiraba matam sida Mar Drive asi mizogi yaglen saru oiri habada kakningai leite amadi kathokpasu yaroi Mar Inpuina maong amatada asumna khak tawroi haina warai flawri hari Manipur Thuai na basiliba kuki singilan asida center lengak amadi state lengak na tumina leshiliba si makoi ki khut yaurabra singna daba gamde haina World Manipuri Women Federation ki president Nandebam Santina Fongdokre Manipur ki saktam kaiba yaroi haiduna langsing asawada World Manipuri Women Federation na senduna form ki wawakan bi form adudam hak na hai Novit Humfodara helabam irang asida state amadi center lengak anina warushin purak na ba khonabagi mahod tumina lesiliba asigi mayokta famba wakan mi famni chai lising ahum hena puwari lezaraba Manipur bu machet maset tana ba khonariba koki militant sing kuki MLA singi mathakta double engine ni hariba lengak asinamatik chaba serak pi driba karigino asuk luraba tanfam asi yoraba fawa lengak na assembly form driba karigino haina hangle magna hai MLA minister singna amana amang ngangbagi mahod amato oina punsinduna lamdam asibu kannaba khong thangbiu warishin purapa ngamloidaba oiradi MLA minister sing Chokri Konduna Labiranu Haiki, MLA Tarana Tungan Takrasu, Lehauri Bayankai Asina Punsinduna, Amato Oina Leplaga Lamdam Asima Chetadana Bahonau, Karigumba Hona Drabadi Ahum Suba Nupi Laginamak Mama Sing Same Sarihaina, Mark Namakatana Fongdoki. Sahi lising ahum hena puari ke sauna dalera ba khogi Manipur asibu machet tana bo khona riba koki laloba sing koki MLA sing maphogi mathata ngasi palibo central government Manipur government BJP government na karigum action lamta lakhopi da lari bisi kari marongino Manipur thugai bada central amuchu Manipur government gi khut yaubra habase ima phogi wakhanda jingna da ngamdi masi Manipur sarkar na amuchu central government na masi gi action je lakhopi da taraga di apoi mama obi kayana Manipur sei seida thokiba nupi lal ani suba nupi lal adugi ima singdugi akhoi chawdanu dani adun makhoina chalam liklam da akhoi no matro madi akhoi chatpa matam du wede habdu ngasi adugi khongthang dina akhoi ngasi thangen jariba adugo MLA mantri singdu chapri kondana laibagi mahutta pham thadopiyu natraga na lehoribe MLA mantri myamje amatu oina punjan biraga khongbam chena leminaraga waroisal ama purakba athuba matanda India lengak manungda lain misi mina tholaba thani lan chongaraba phawba India government miyeng changrabadina aduga hoji ma agriculture gi matam sida lau singuba tahogdragadi kanana thaga leidoribana duna gamen sina kaim tawba ngamdraga su lau singuba si khadangdi moi protection tawbiraga matam chana lau singuba phangna ma chidi hona biu haiba je hainingi moina adu su tawba ngamaroi mateng pangba lan su khamba ngamaroi lau singuba su mak ngamaroi haigadi akoina tawnagiba mamangi major agreement se withdraw taroga akoi India dagi tongan tajarage akoi gi laiba akoi na ngaksarage haiba wafam ase akoi na haije ako terrorism gi thawa haninge saurai bagi thawa haninge Manipur da cyber administration Manipur da cyber administration
Pamdaba Thodok Toktanaba Yelhomi Kanano Haiba Kangdokpaki Tangai Fadaba Lady Haida, Federation of Civil Society Organization Fox President, Thoidingza Maniharna Haikre, Wafamasingasi Wankai Ningtem Pukri Mapanda Leba Fox Office da Pangtokiba, Paumi Singa Unabagi Toram Amadam Hagna Fongdokibani, Manipur da Haukiba Me Ahumdagi Hauduna Tokliba, Irang Ase Kuki Militant Amadi, Narco Terrorist Ki Kambu Karana Makoyu Eba Tonganba, Administration Ama Same Naba Honabada Taliba, Demand Ase Lenga Ki Matagda Tangada demand Asibo, Nataiduna Tampakta Ladiba, Maide Kunaida on Sinduna Mian Bipun Tokalakpada Natana, Yumkai Kaya Mai Tadaropagitong, Kaya Satarakliba Ase, Mataukaram the Tingnakadagi Habasi, Manipurgi Tongan Tongan Mama from Sing the Ladiba, Civil Society Musing Amadi Manipurgi Miam Amatoina, Tingna Minabagi Matam Lakli Haki. Loinana Manipurda Ladiba Atop Atopa Organization Sing Amatoina Punsinduna Common Agenda Amagi Makada Tavak Tobangam Naba, Lagliba Jail Amagi Manuda Miami Mifam Amapangtok Naba Same Sadana Lady Haidaso Fongdoki. Manipurda Musingbama, when another upon Siamakanda, Peggy, Nashi Toiba, Yosiki Matanga, Quena, has a guide Pirakanda, Common Agenda, Same Nabagi, Mifamama, Peggy, Lagliba within this month. That way, Matam, they put away one of Puxage. I see a quite a lot of Puxariba, Maramasidi, I see Tungan Bamba Pamda, Quena Chingata, Maditungan, but looks in Najarobukanda, Makoigi, Dimansi, Nasi Lariba, Manipur, but Shashomam, Yaman Grey, Tungan Ba, Mapam putting Magatungan, but Champion, Raganda, Magi, Pambalinda, but don't just have a count of Maram Workanda. I'm a Punjan Biro, Hapagi, and give you a certain Maram Workanda, see. Tongan but look pretty much Punjan by Anna Bagidamaka, Civil Society Organization. When I see Punjan Bagidamaka, Hong Kong, the local 7 have comes times again. Atubamatam that way, I see public convention when a Pankopon and Nabagidamaka, Matamudu, by I see only Nikamanu, the person in the Terragani, Punjala account, the unified way now, by Amatoina, common agenda is Siamaka that way, Karambo, the Tasiga Habito, but the Tonganabagidamaka, by Kudimaku, when Matamsana Pau Pizerke, I have a single convention, Sida, Neba Miamna, Angamba, Matin Pampiracanda, Apunba Manipurama, which is Shamkat Apunba Wakalo, Shamkat Pada, Renana, Nasi Tiangariba, Tonganba, Yanabazingi, taking Pangabasing is taking a Akumaba, Angamating Pampi, Husima, a Kanzake. Chayol Amagi Manungda, Maitigi Laisang Singda among Ata Tokan Kibaki Mayota, Miamgi Eba Kongsang Ama Changsin Naba Honaragani Haina, Umang Laikan Ba upon Balof, Ukal Nasen Kiba Miamgi Eba Mifamda, Amata Oina Ware Flowgray, Infalge Palace Compound Labor, Ivoyama Sumang Lilas Tanglinda, Lof Asina Tobu Ojina Pangtopa Miamgi Oiba, Asoba Mifam Amadat Deliba Miam Amato Oina Waref Ahum Loki, Waref Sing Adogi Manungda, Hauzik Togliba Irang Asida Maite Furuki Oiba Omang Lagi Laisankaya, Tuayan Kaiba Amadi. May Takiba Asike Mayokta Kongsang Sangsin about Working Committee Ama Hapta Asike Manunda same Duna Sangsin from Topa Kongsang Sangsilagani. Working Committee Asida Yaulingba Manipurgi Miam Naming, Laifam Amadi contact number na Chingba Ukalda Atuba Matamda Pisin Biu, Aikoipuna Amata Oina Mayuk Nasi Haiba, Warol Sing Yauki, Ukalgi General Secretary Mutum Maniton Maintain High. Miyangi mifam asi pangtopagi maramdi laifam kaya manghantakan kibagi thaudok kaya asige mayokta aprenbagi pangal sagatuna chap manaba firep amagi makada khongjang ama tangai fadre khallaka pangtokpani inat lining yauna khana ninagadoriba asida mangkraba maidei furuki laifam sing kumna survey ama tawduna Supreme Court yauna malengi thakta pukatuna thengnanaba amata oina punsilaga khongjang sangsin minanaba honagani laifam sing to the hanagum light Laitau Tintau Pangtokpada Topa Afa Fataki Tekjak India Amadi State Lengana Puga the Benihina Makatana Fongdoki. Manipuri Tongan Tonganba, Laifama, Kukina, Ko terrorists in the Maitana Mangan Kiba, Tugai Kiba, Amasung, Mutan of Honor Mayama, Torok Haitare. I was sing a Siako Kamaitona, can get again to a Kamaitona Masiako Teknagatake, Haidana, Akoi Apunba, Pangalamana, Teknabagit and I for the Vadula with the Gimi Pamasi Pantopani. The Pamasida, Akoi, Tongan Tonganbo, among Laibung Mayama, Tongan Tonganba, not lining the labor loop Mayama, 6 data, put a Sroga Minaragami Pamasi Pantopani.
मसिदा अखोइना खनजरिबसि अखोइगी लेरिबा लाइफम अदुगा लाइसंग मयाम अमा थुगाइखिबा मांगनखिबा बामोल इसिने नाउजिंगी मंदिर मयाम मांगनखिबा खोलनखिबा मयाम से सुप्रीम कोर्ट ता अदुगा तोंगान तोंगानबा मालेमगी फोरम कयादा अखोइना पुखलगा मसि थेंगननबगिदमता अखोइ पुनमक अमतोइना पुनसिलगा मसिगी खोंजंगजे संगसन मिननबगिदमता अखोइना मिफमसे पांथोकचबनी मिफम सिदैदा अखोइ वारेप कया लौगनी अखोइना लौरिबा वारेप सिंगसे अखोइ पुनमक अमतोइना संगसन मिनरगा अखोइगी लाइफम मांगनबसिंगी मथकता चपचाबा सेराक तो पिहनबो होनगनी अदुगा अखोइ लाइफम कया मांगरगे कयाम थुगाइरगे कया मै थागरगे हाइबना सिंगबसे अखोइ कुपना सर्वे तौथोकनी मांगनखिबा लाइफम सिंग असिगी मफम सिंग असिदैदा अखोइगी तौफम थोकपा लाइटिनगी थबक तोरम सिंग दो संगसनदना तौनबो होनगनी मसैदा आयर अपन पिरकपा सिंग दो मदु इंडिया गवर्नमेंट अमसु मनि गवर्नमेंट मखोइगी दायित्व ओइगदबनी ngarang amasung ngasi media da lengak na yenthokpa napsagi sengda potyan yauri haina phongna khibaga mari lerena Consumer Affairs Food and Public Distribution CAFN PDG Director Robertson Asem na ngasi sengtokre madudi napsagi makada miyam da yeliba cheng asi hen kanna ba havlaba cheng ni ngasi ni tapat sutek ta leiba DIPR gi auditorium da pangthoki ba pawgi mifam amada director na hai seng asi hen kanhan bagi process da tangai fadraba vitamin amadi mineral sing happy masina cheng adugi nutrition ki value hangat halle magna high government of India na piba kanglon ni matung inna seng da hen ba kana bahab libase miyam gi haksang fana thamna ba pandamni kana gumbana CAFN PDG mari lenaba wafam da akupa marol khangbi ninglabadi department asigi helpline number 1967 da call tawraka khangbi ba yagani haiki State asida housing leriba fibam asida awa ana taraba mioi singda khazikta oiraba sumating oina ba haijuna ngasi wangkai topam leikai wangkai thangjam leikai amadi nandaibam leikai loirina juvenile learners club wangkai topam leikai gi volunteers singa loirina Imphal dagi kilometer 15 rom chatlaga Imphal West district gi manung chanba Lairen Sajik khunda chana thakna ba polam sing tengbangkre mating pibagi thoramga mari lerina Lairen Sajik gi khunja amana phongdorakpada irang asina maram orga sufam nonfam sel thokpa yaba lambi amata leitabana khunja mayam yamna wana khangduna leinari government na su mateng panglakpa su leite lau singu gi matam sida government na security force ngakhalaga singya tamya da leiriba lofam singda lau hangani haina lauthoklabasu housing for hiram asigi matang da thavak oina pangthokpa leitri mafam adu da leiriba lomi singna masama sagi lofam da khungi mioi kambu khayoktuna pali naina chatlaga lau ubagi thavak chathari adubu lau uriba mafam singasi adugi mati kiningai oibana thamoi ase niknik lauba fawi maram asina paleba government asina athubada meeting sangbiduna awa ana tarba khunja singi mating pibinaba apel tawraki amta satana khotana leirapose angang nubi mayam su yawbunina asa posage take hajing matam sidi kwanu su le sana bunina sai so dum sa dum jamna bunye adugi susani masu pui adegi lei basu lei ke bagi awa basu mayam ayo mere adegi na dinu pa ganya laga hoda phani thabu su ki matam su lei te dinu pi ge na angang mata basa masu ti ba pi mayam lei da bunina adegi ga su ko su lei te koi di sarkar na su matang to sarkar na su ti ira bati sarkar ki mai degi su mating amata su pang pi la lei te amatu hajar bawle ko nga ba koy bala raya su ki smai to no padang manu no mai kam na mai khana ba de kadam man kunari naam kalti raya su ki sena ga le dini nerang mane mai sa jo bala sik da raya su ja ko so to ko dum ja su ja ko sin bora mama ta am thamba adu ko tham si am da ka ho no ko thin ba ja ki thin bi no ho ko di ko khuna ba to hajar bawle raya su ki thin bi ro ha na ki ko no sin no ni no ko sin mai de so ho ko ma na ge me am ko di yo ma de ko ya ke jo ha tai ko no thana ko ti hajar de ma do ba na ko ngam jang ma ti hajar ado to ko si ho jar ke asi na sai ko je ko la sai ko no ja ma na raya sajik ta ma ti na la ko je ko ni ma ji ji ko to ha no ko re hajar asi mu ngai bi de Kanglof ki irang na maram oijuna Manipur da hiram kaya da awaba mayuk nariba asigi manungda lau singo gi thabak aki akhang yaudana tawba yadaba asisu amani Manipur da lau uba haibasi July 15 yaurabadi matam sadri fau fararoi haina
toknaraba matamni adubo hausita law unaba thorang taunari thorang asibudi fai adubo tawbani haina tawradi oinaba tawba fagani haina lomi singna hainari thorang asina Vishnupur district ki tera khongsangbi tronglawbi ki lamda law unaba security personnel tarukhak tharakpa asina law panba ngamloi haina lomi singna thajanari hauzik theglaba batam sida media da ngak sengani haina lawthoklaga thabak oina tawbadi nataba mawongse miyamna pamde haina lomi singna fongdok narakle yam kraba law pari mayam ase kumsi palhaudradi matang sahida sauna awaba mayuk naba masana tabani maram asina athuba matamda lenga ki maikaidagi lofam singa sibu law palhanduna miyangi awaba kokhan naba thorang tobiyu haina lomi amana wakadakle law je khoge maning gi trang sangbi maning lai thelambi gi lakon se khulaktagi yam rabda law pari ani muktani ka khala ganda urise lemori bisina amna hengre saruk mari manga hena lemori adu sarkar de khoge post thadara ganda law sing unaba na habiri adubu labuk sidadi amata yaubirakte aduna miyeng chengchen biu akoi ju hujik sibayo thaya ganda law sing ji uhodragadi mathan kari chani lemori bo saruk che saruk manga thokpagi mong saruk ama khatani uri je saruk mari hena lemaga lai singya jida aduna athu matamda sarkar miyeng khara chengchen binaba na singjari Kanglov ki irang na maram oiraga Manipur gi amata ngairaba tanglaba loktak pat ki fibam haininga leitana soksele matam sangna yengsin bidana sengdokpa amadi ngak senbiba watpatagi loktak pat ki ising gi saruk yamna uva fanglaktre loktak sengnaba mamal yamlaba Mechin sing amata loktak pat ki manangta leiba ude sengbasu ude Sendra lambida leiba mechin anisu napina punyom yomsele lupa crore na khuzing oiduna sengnaba honariba pat asinga sidi yengsin binaba leitraba mapu pandaba pat ama oire athuba matamda mari lenaba authority na meeting sangbiduna awang nongpok India gi amata ngaraba thumi sendaba pat ase kannaba punna honaba gi mathau tare haina maike adongi miyamna fongdok nari Kodompokpi Sports Complex Wangjingda hangliba relief camp asida leriba nupi singtagi oiba candle dup sabagi training KVK Thawal amadi DC Thawal na sinduna pangthokre training asina lamdam asida isana isabu thabak pizaduna mipan tangdaba punsi ama oinaba honabada achoba lambi ama oiragani su nomba kanba mioi singtana atopa wakal ama khanbagi matam lehendaba mioi ama ohele thabak su daba mioi kayana masabu afaba wakal khanba ngamdana fattaba lambina lamsing khiba yabagi chingnaba kaya lakle Deputy Commissioner Thawal Handam Subhasna Fongdorakpada Thawal gi akoibada hangliba relief camp singda koina chatuna yengsinbagi thabak hauzik fawa chathaduna lakle loinana relief camp singda lanzilaktuna lediba mioi singi nomada sangjaba yajaba polam sing chana thaknabagi polam hidak langthak kaya mating pangbata natana senthok lambi leihanabadi pandamda makhal makha kyagi piba yaba training kaya so piduna lakli haina fongdoki Thobal district sida lanjeng naraga leiba akhoi relief camp mari lei akhoi na hojik lairi base wangjing gi Kodompokpi da leiba akhoi relief camp ni Thobal da hojik phawbada akhoi lanjeng naraga lakpa maruoina more Churachandpur adagi Serau dagi akhoi mioi lising amaga chama lei district administration Thobal na district asida hojik lanjeng naraga leiriba mioi singsigi awat apa mayam yengsellaga ngasi phawbada lakli akhoi na makhoi gi chana thangnaba polam khak pibada natana yamna maru oiba darkar oiba akhoi angang singi laik lai shu tambagi hiram da bu oigera adagi ana yaurokpagi layeng bagi bu oigera akhoi na honaduna lagli masigi mathakta akhoi na kem asida leiriba mioi sing asigi senthok lambi hena thoknabagi damak akhoi na krishi vigyan kendra Thawal ga loina na district administration na khusam naraga akhoi na skill development program ama akhoi na sinjai madugi saruk ama oina akhoi na in mes sing sida candle saba dup saba adagi pickle saba akhoi na training pizabani masigi training sigi mahi yanbo oina ngasidi akhoi jun gi tang 19 dagi market ta akhoi na yening candle laina mingtholaga akhoi gi candle gi product si puthokpa hujabani makha ta na akhoi gi district administration Thawal na akhoi na atop scheme mayamam ju paikhalaka dauri hoji akhoi mushroom thabagi training loikre masi ju yam thuna paikhalagani adagi kauna gi product joga loina na yamna ngai bamana akhoi gi government school tamni bangang singsigi district level officer mayam khaina raga angang singsigi khungup amasung akhoi exercise book singsu athuboda akhoi school kari bangang singsida akhoi provide tawjarani haibasi mai thamjage Nakal amaromda thokliba irang asin awaba tare haiduna aikoina tumina leithopagi mahud aikoi kari tawraga iromdom lepsagani khalamba adu ngasidi
ngasigi relief camp asigi volunteers singna thobal DC amadi KVK gi makada piriba training asina ikhoida kanaba kaya ama piri makha tana su thavak asi yumda hankraba matamda adumak sathaduna aikhoi mipan tangdana hingnaba honagani haina inmet amana fongdarakle Biket thawbal amasung DC Thawan gi maikaidagi moida karigumba khar tawhanji skin development kitang tawhanje dana khoi kendan chaba duk chaba pickle chaba sigi kainoga je pangthok jaban do moje senthok kitang leihalaga di moida kitang wakhan je mind je change tawrakadra duga hayang re lekem de thadokraga jo moida tungda haihongna ba duna khogi hujur dikta thariba kendan chawagi thoramji pangthok chungna makhata na moida khoigi hujik pining ba training mayam leiri skin development gi matangda khoigi chengum thabo yu aduga pickles ate atopa item jing paikhal training di piraga moida hena senthok leiba kaino ma oihaningba misak chinga ma oihaningba gi thoram program dia koi mathang singe na tawderi ado si candle sabagi keno training je KBK na laga piramane ba adu dagi thawbal DC na raw material je laibiraga sabane adum haitaba thabak to hayan bagi budi nungai aduga khutchu khara haire ko aduga hayeng ko na aina saning ba power kan da sudum saba yarani hadi thaba ama haiba hai tare ko duk sabagi train ke ama pibiri ba je thawagi DC ga KBK hai ba jiga kusamnaraga pibi bane duk saba je yening har puthoksa duk se masi miyamna lawbi dana khotana tawbirabadi hena khoida thongna oigani pangan thokani adu khoi si pibi ba je khoida jo haija hoba siguma trail pibi bisu yam harau je ai oinadi mayam ju khusa hayoba hayeng karigumba khoina hangraba matungda khogi ramdam hangraba matungda khusa tung koina khoina sinpham oina paisa tan be yabagi lambi da puthok sabaju yabagi lambi pibi baje yam harau je ai ge oinadi Manipur da housing oiriba law and order gi fibam asida lanai sel standokpa amadi microfinance storiba amadi private bank ki miyoi singna matam khara sel khomgatpa lepina ba haizarabasu mafam khara da sel khomgatpa gi thabak sathariba asi khudakta lepkatabani haina lamyan ba irawat memorial integrated trust na senduna Manipur press club ta bangthokiba pawgi mifam atu da sarugya kibi nongpok lengak apunba nupi lufki advisor y me mana phongdokibani micham miyam kaya irang asina asu wanaraba matam asida sel sandokpa amadi microfinance ki miyoi sina sel khomgatpa tawriba asi matam khara lepiyu haiki thoklibe irang asi matau karamna mayuk nagani khanbadagi khanthabagi mahuta sel sandokliba miyoi singna namfuda sel khomgatpagi thabak tawbiganu haina su phongdoki awa bangkoi dana kasi phawda sunaba nomam khamdana leiraba matam nasida hojik microfinance na natraga paisa laiba kamuna sedoi sandokuna tigi paisa khomgatana tabise apui leba asigi oiba iramda Manipur sigi oiba men ta tamu leta ma lakhiba phawdi masigi bihu tobiga no hai no baban jimaga ai thamjage misi minan nangi ba tawiba mayam je khanna bagi mahuta top na ai paisa sadok do nang bi da ya je hai base hai bi no hai Central da su BJP na pariba Manipur lena su BJP hoiba punam makasi toga amit sahala amaga men daga ne aiba masi phawda wa phama phaw thokta ba se masi koi ati mati tem da koi maide Professor Dr. S. Vegevati Giliching Makada Leima Chanu Nawa Tengbang Love LCNTL Singzamai Mathak Songtham Leikaina Sendunangasi Marirak Suba Tengbang Khongsat Khomal Lambag Yod Hostel der Hangba Miron Bi Singi Oiba Relief Camp da Jana Thaklaba Amadi Hidak Langthak Sing Mateng Pangkre Ngasi Nungtel Pung Ama Taba Matanda Leima Chanu Nawa Tengbang Love ki advisor Professor Dr. S. Vegevati na hai Lamdamase da Ladiba Marai Bakthirabi Nupi Singbu Awang Bathak ta Pukatnaba Honabagi Manung Chana Dr.
nurse ozagi sinfamdagi potharaba mioisingna senduna semba luf asina pikliba angangsingda angba thakta mating pangnaba honaduna lakli masigi manung chenna housik lamda masida thokliba irang asina maram oiraga awaba nangnaba sing maru oina relief camp ta leidiba singda angaba mating pangnaba honaduna lakli singzoi bi community hall khuraida hangliba relief camp thambal khong junior high school amadi Ima Angobi Community Hall Thanga Chingkha Relief Camp da mating pangraba matung ngasi Khumal Lampak Youth Hostel da hangliba tongan ba district taret tagi mironbi homfadra nithoina leriba relief camp da pikliba angang singi tangai fadaba hagis amadi hidak langthak yauna chana ba polam sing mating pangba laksabani hauzik Manipur da kuki militant singna chatarakliba lan asida awa anan nanglaba khunja singi awabada mapung fana mating pangnaba honazari lan asi lengak asina athuba matamda loshin binaba honaduna mausagi punsida hanjilak na ba honabiu haiki masigi pandam di care support treatment and defense to youngsters sini nipi masagi oiba sigi pandam ni asigi pandam sigi makhada koina angang nipi ahan haiba pandam je yaurabani na masida miron bi amadi chabupi leiriba youth club sida ngasiga mari raksuna ekoi health tengbang laksabani ahan badai koina jingroi bi community hall praida chacharure mathangda thombal hall junior high school da ima angobi community hall ani sida amu pangthok jarure ahum chubadana thanga chingkha relief camp da handaki thagi haurakpada pangthok jarure masida koina I yengi diabetes detection tawi hidak yem napi amadi fi checkup tawi Handak pangthokiba class 10 amadi 12 exam da mark wangna fanglakraba mahairoi mapanda smart tutorial center na chamba khudol pot sing biduna mahairoi singbo pungni thogatpagi thoram ama singzamai supermarket ta leba smart tutorial center ki office pangthokre thoram aduda saruk yakhibi mahairoi amana phongdorakpada hauzik thokliba irang asina tungi yumbi oirakadoriba mahairoi singda yamna akaiba ama pibada natana Manipur da internet thingzalakpa asi mahairoi kayada achoba mangjaba ama pire haiki Koina chapter wise ta kan hida makoi da khangba yaba gyan tananaba mamutana takpi khopi ba tawi ba dagi ngasi gi phimam jing je oirakpane makoi je yen auto dinge mamang da lai che takpa hodinge da question jo yawgani haidoki adubo question je yawo da haina ai cha da ju jingaba ma yawgi ba ko adudagi di aina ayu undang thidana kadai da kari leige haina aina he angamba thakta nuchina moye chemjaraga moina aina takchari ba kharajuda makoina hona bibadagi ngasi gi phimam machi oirakpani haina khale adubo makha ta badade ngasi class 10 gi phimam machida oirakliba asidagi khitangda hena phibam phagat pagaloina na makoi gi khanjari ba punchi suda mai pakpa ngamba misama oi bagaloina na namdam masigi asoba masangnai ba isak ama oi pagaloina lebak asida hojik thokliba thongdo wa tho chingje chije kari gino haida de kuna lai chuje matik chana haigi da bari na khale ba ko adubo aina taksa tambigi ba angang ching asidi tungi punchida afaba mi ama oi kani haina ju khali aduga leiba ki system ju phajana tobi kani haina khanja bagaloina na makoi gi punchida ju afaba mi ama oi biro haina haija ba thamjare aigi ming nawan vision kawe aina tamjapa school na time to junior school duga aina handa tarki position na 19% tarki ni thing baje problem khari lai haidi akoina boy da phangda ba kai ka khara so dum net tagi phangba yawe aduga khangda khotaba hangbu na yaina khaji net se thing da bana thoi aigi ming kritika chabumam kauje no I have say class 10 da position yawa khibe aduga hana tamjara school na Catholic school aduga net thingbaji jo yamna akhoi da problem achawba ampi khangda ba kai ka hangna so khoi net ta dam hangda ya Maram oiduna haidi khara khulongta da diam mayuk ne do yai bam khai ne chit athu motan da hang halin sakana kai haidi ne si Aroy bada maru ipa pau amhana pisari Kaino maning tingkai khulenda kuki militant singa village volunteer singa kanba moongda kapna kre AR na meitei ani farubadagi achawa irang thokre kona thadokre
Maring nupi ama hakibabu maring lup singna yamna kanna condemn tawrakli UN sinanaga tabalam kudingda hayang ayuk pung taruk tagi numidang wairam pung taruk faba total shutdown kaukray. Truck ahum may thabagi thangdoka mari lenana miyoy taramapan fababu yanindaba utuna hayangdagi Imphal Dimapur labi matam kakina ban kaukray. Northeast Window TV na sandok sa riba numidangi pa ang matang sa daloy zari, miyang tabi diba singbu ang muka hanachan mabam na kurum jari.